Image Paodam yang tabi punamapu kurumjari ngasigi maroiba pauda irabat ningsing khudol tambagi thoram pangthokre Save Manipur Pony haibasida awareness procession rally chatre Devendra quarter final sangkre loinana Mericom Saritana semi final sangkre hauji mapungoiba pawmuk lobirasi lamjan ba hijab irabat ki mapo komon thoronga mari leinana irawat celebration committee kaksingna disang sida satharapa Manipur ki tongan ba hiram da sakhang naraba masong mithoi mihelaba singi laktagi khangat laba mioi amada piba kudol irawat ningsing kudol taruk suba oina ngasi isai masong music ki lamda saknai raba laisram Devendra Kumar da tongkre lamjan ba hijab irabot ki thabum amasupna sathagada ba sahi samatani pan suba mapo komonga mari leinana ngasi Thawal district ki kaksing kaithel da leiba composite hall da irawat celebration committee kaksing na sendana pangthokiba thoram amada irawat ningsing kudol taruk suba oina laisam Devendra Kumar da tangke kudol asida lupa lising nipugi mamal oiba tikna saba upu ama sakhang se ama amasung lamjan ba hijab irabot ki mitam ama yauri kudol asi kaksing poksupa laikai da leiba yambem furniture house ki mapo yambem saitana irawat celebration committee kaksing gi damakat pani khubak tabigani ngasigi thoram adu kaksing sumak laikai da leiba naurem tomchaugi yumdagi lamjan ba hijab irabot ki mitam masing yamlaba miyanggi asauba khongsat amaga loinana thoram pangthokpam phawba purakhi irawat celebration committee kaksing gi president yambem saita amasong CPI kaksing local council gi secretary yangkhom dananjoy anina thoram mapusing oiduna pangthokhiba mapungoiba thoram aduda CPI Manipur State Council gi secretary Dr. Nara amasong losingba kyana saruk yakhi thoram gi matang da Dr. Nara na hai lamjan ba hijam irabona Manipur gi ngangkhai ngaknaba Manipur gi sing amasung tamgi khenaba leitanaba kaya honabirami Communist Party ki lamjan ba amasuni adumoina ba lamjan ba irabat bo Communist Party khakini hainasu kansinduna thamjade lamjan ba asina Manipur miyam gi damak tawbiram ba kaya aduna takli madudi mak Manipur miyam gi ne Communist Party na irabat communist gi samtakni koida koduni daga thamjade maki prajanya ki apun ke sampati amani maki wakalon mana thamgir tam kaya di kai dan salu si wakalon si koya naina ki kai tabi hajeri kaksing wari khulapam laikai da leiba haikujam thambal ngaugi masa haikujam joy kawa mioi ama cycle hura lambagi miyamna pharaga pudatkre cycle mapu M Jugendra na phongdoropagi matung ina magi masa nupagi cycle asi library and information center kaksing dagi mangkhibani ngasi mahakna jiban hospital da chatpada kaksing iru mapal da leiba toll tax laupham manaki gari sampham workshop amada cycle do khamduna leiramba uke mauna sangsinduna yenglubada cycle huran ba joy chenke madudagi miyam changduna tanaraga pharga joy miyamna phuke mamaida police laki adubo police na phau haiba yadabadagi joy miyamna khara phuraba matungda thadokre hairi Manipur Pony Society amasung Manipur Horse Riding and Polo Association anina khusamnaraga sinduna Save Manipur Pony haibasida awareness procession rally ama ngasi Imphal East amadi West ki mafam kya da satre rally adu Manipur Pony Society ki president KSS Saurjitna lamphel leiba pony breeding farm dagi lamthake tungda khongsat adu thangmaiban lamlong telepati soibam laikai konung mamang thangampat adudagi thumbuthong lalaga moirangkhong kaisamthong waheng laikai uripok nauremthong Rems Road chana kaithel phawrba matung lamthaphamda amuk handuna lamthungpham oikhe khongsat tuda saruk yakibasingna phongdoropagi matung ina Manipur ki veterinary and animal husbandry department na English ngani ohumda thikiba census report ki matung ina Manipur da lairiba pony masing asi lesinga mugasani pan maifudra humdoi lairami adubu English ngani taret ki department ki livestock census report ki matung ina pony masing asi lesinga mugasani tarani panda hantharamkhe Madugi matung sahi sige Agasta Manipur Pony Society Manipur Polo Club amadi pony loibasing na masing thiba matamda yamna hanthaba masing da leirangkhe hauzik world gi livestock census tawda sa makhal khudimak masing lising ani dagi hanthana leirabadi
endanger oire aduga amom masing chawgadagi hanthana leiragana critically endanger oi haina lei maram aduna manipur gi poni asi critically endanger oire haiba taklei masidagi kannanaba manipur sarkar na manipur poni gi oiba special policy ama semba darkar oi amaromda matam amada lairamba sanjabung su yum kaya sajin khibana laisilakre aduna poni singi oiba sajik chafam ama separate oina reserve tawraga thambiu haike chawa khoi mas rally ma khoi chali se atai gi na da khoi hoji hoji khoi gi lai ba khoi poni masing se khoi ma chawa phana khoi masing thiba da khoi na average yorok pangam da adu yorok tabani na masi khoi na hoji khoi gi poni sina di khoi prithvi da khoi manipur ne se mana saktai sawon gangjai khoi polo hodo khe khoi ngasi khoi gi poni sina sakta ma khoi poni se hoji mut khidroba matam na khoi taka gi ma kai di hai ba sawon ji karam na mutna ma khoi gi grazing field phoi khoi gi tung da miron da kya da hai ba khoi poni sing je hingadra hai bu ya sa gi lona na khoi ngasi hai ba release se chajan procession rally adu da saru yakiba manipur polo society ki secretary and ibungo sobina hoji critically endangered oiraba manipur poni da government na miang sangbiyu natragadi poni muthiduna tungi mirol da yeklaga takpagi phibam da lakani haiki hujik leiba poni asi akoina changa muk leramgadra haina khalli tawudabu hujik masigi tangkhai di ahan noraba magi sibang khoigi ngaiba oina lei adogi hajik chafam leitabana khoigi lambi da khoigi plastic chaba asina siba amadi khoigi minungsi khangdaba khoi mioibna lambi da thomaga hatpa sibagi masingsina pokpadagi henna hanjalakpanina manipur gi sagola se hojik chamnga dagi hendre aduga 2020 dadi manipur gi sagola se ekhoina khoigi chai sungi da muktadi phaklang de yetlaga sagone haina thamani madugi tangkak tu yodringai da punna khanminarga critically endangered haibase declare tawbirabagadi magi chaktafam amadi manipuri poni ki special policy ama thorakani haina khanjai सरकार ने लेखिब कुसुमल दा लागिब अक्टोबर 3 तगे सेमिसिंग थबक सुहंद्रबदी हिंसा यावबा अकनबा खोंजंग सिंग संगसिननबा सेम साबा हौरे वाफम सिंग असि पौमिसिंग उनबा अमदा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन लेबर वेलफेयर एसोसिएशन की सेक्रेटरी रोमेंद्र जितना पौमिसिंग दा हाइखिबनी मानो मखाताना हाइखि CAF and PD की सेंग सिनी न सिंगबा थादोक थाजिन की थबक सिंग तौरिबा लेबर सिंग कॉन्ट्रैक्टर न हायर तौरगा सुहनबनी मरम अदुना सिमिसिंग असि कॉन्ट्रैक्ट लेबर रेगुलेशन एंड एबोलेशन एक्ट 1959 की सेक्शन की मतुंग इना कॉन्ट्रैक्ट लेबर ओरिबनी हौजिक थबक सुरिबा लेबर सिंग असि मसिंग कुन हेली मरम अदुना कॉन्ट्रैक्ट लेबर एक्ट 1959 की प्रोविजन सिंग CAF and PD डिपार्टमेंट तसु चनफम थोई हाइखि New Testament Bible wo so the tribe ki lon da handok tuna iba Arthur Control haina mingthon ba Bible among asi so the Baptist Church Association ki head office su odiba Sandel district ke 5P Sandon Popi village da Pongkre Reverend Halpu Yulhungna English edition dagi so the tribe ke lon da handok tuna iba Bible ladu Bible Society of India BSI Dimapur ki senior Auxiliary Secretary Reverend Dr. Z.K. Rosilna Phungdna miyam da khusinaki ngasigi sothe tribe ki lon da iba Bible phongba ki thoram aduda Bible Society of India Dimapur gi thaupuba sing sothe tribe ki leader sing amadi tongan ba tribe ki leader sing kya na saru yakhi ngasigi sothe tribe ki lon da phongkiba Bible adugi translator oina achoba thodang laukiba Reverend Halpo Yolhongna Phongdorapada Ishor ki Thojar dagi Bible translation taukiba adu English ngani dagi hauki aduga English ngani tarada loibang ngauki adugo proof reading tawada sahi ahum hena sangki adumoina mak ngasidi sothe tribe ki New Testament Bible asi phongdra miyam da phanghanba ngamle haiki loinana Bible asi sothe londa handoksawa ngambagi credit asi Bible Society of India da pijari amadi proof reading tawada chauna mateng pangbirakiba Pastor Singh amadi literature committee busu thagatpa phongdoksari haiki masigi thabak suba matamda Bible Society of India busu achauba credit thamjari aduga loina na aigi checking committee oiba aigi proofreading tawbiramba senior pastor sing literature committee singbu aigi harau nungai busu phongdok sabane aduga thaidau hendona masigi afaba wapau si chothegi afaba wapau si chothegi marakta phangasi degi mayam na pari haraga tapthaba ingthaba amadi chotheda nungsinaba aduga chothegi khaktanatana iramdam manipur amadi prithvi sida nungsibagi khudon asi mayam da tamba oisanu tapthaba ingthaba chothegi leba khaktanatana iramdam manipur prithvi da tapthaba ingthaba pubiraksanu haiba wai khatang si thamja
Marisuba Manipur Integrity Amadi Solidarity Day gi thorong asi Palace Compound Labor Lamjan Basanglenda Palan Tokre Palan Thoramasi Apunba Manipur Kanba Imalop Amkil Lamadi National Identity Protection Committee Nipona Sinbani Thoramda Organization Committee gi Chairperson Su Oriba Amkin gi President Panjobam Sakhi Laima Organizing Committee gi Vice President Niko gi President Sunil Karam Freedom gi Editor RK Ranandrajit Kuki Women Union Manipur gi President Rose Mangsi Haukip Amadi UCM gi President Jumnam Nabachandrana President member sing oina dais da phangki Thoramda da saruk yakiba mioi kayana thoronga mari leina wafam kaya phongdok nakhi Allah hadap sharita wa ishgadi ashirba achumba ubiranga haya haya bari thamjari maramana matam asida ekoi nahaki rinjanga ne dhanaba nahaki kumaina wa ishe kopi ro bharo sarkara ai nahari ai ala roya ekoi yawara jahi danga ai makhata ali bana namen na lekte maya puna mana lushinawa ushie khojema na Hauzik Manipur Olympic Association ki Joint Secretary ki Thau Puriba Amadi Canoeing and Kayaking ki Kosu Oriba Takhelambam Dosanta Sahi Nipu Mangagi Lalambung Makong Thojam Lekai de Laiba Yumda Sakang Dabasing Bom Tanamle Bom Madu Maki Yung Get Manunda Plastic How Amada Hablaga Lerambadagi Ngaseyu Pung Mangarom Tabda Imu Manungi Miwasing na Tengarapani Tungda police ta pau pibadagi police ki bomb export sing laktuna lokhallaga numiyungba matung pung trani thoi makhai rom tarakpada singmai rongi firing range da pokhai hankhre takhelambam du santagi yumda bomb langsilambagi thawong adubu yaningda ba phongdoktuna ngasi laikai myamna wakat mifam phongki की मतंग सिददी अखोई चले लमलिकाई से मी कुंगना ताब मरमना अखोइना लेकाई सिदा पोगुम थंब खोपसे असी नुंगाई जते अदु सोने सामबिदना सो ओपन दि हौद्रे अदु कईगुंबा सो ओपन यावरमगदी लेकाई मियामना सिगुंबसे अमहना तबुदबाइना दोक्से Amaromda haukiba September gi tang kun ga mangada murai lamkhai da bom pokhai bada mioi ani aso apan nangkiba amadi nisam kaya phajin babu yaningda ba phongdoktuna ngasi tongan tongan ba mafam mangada wakat mipam phongkhre wakat mipam sing aduda lambi da bom phumbigano bom dugi mapu kanano bom pokhai bada misam phaba yaningde praja miyam santi oina lehallo haiba warol kaya placard sing da iduna thetki ngasi wakat mipam phongkiba mafam singdi Goal Tabi Bazar Yengang Popi Saijang Mayay Laikai Laimakung Mapal Mayra Sang Amadi Sambungkok Bazar Dani Wakat Mipam Sing Aduda Mayra Paibi Sing na Saruk Yaki Ngasigi Sambungkok Bazar da Phongkiba Wakat Mipam Aduda Sambungkok Kunjau Mayra Paibi gi General Secretary Seram Memsana Phongdokibada Mi Sathok Sasin Tauba Lambi Mi Sinba Mapam da Bom Pokhai Hanba Yaningde Aduga Bom Pokhai Re Haibagidamak Manak Nakpada Salamba Mahero Yauna Misam Praja Singbu Phajin ba condemn tawi bom adu kanana pokhai hanbano haibado athubada sengdo pio asigumba kudong thiba thawong asi matungda amok tawbigano haiki pokhai ba ja akoina khabar da habjabada bom ji kanana tawuna sengdo pilo haiba ju ngasi boba kanam tagi pakhom phangjadra aduga bom mafam rang khangna bom pokhai raga sigi 16 air na tawbiri ba thawong ji ju akoi ya janingde bom pokhai bagi mathong hokte ba thawong ke matungda mohana tawbi daba masi adiga asoko jingda sarkar dagi miyang tang sarkar gi miyang sangbi ba pamjai Thasigi kunmanga dagi horaga October kurumdoi phawba tha amasupna chathagadoriba National Sanitation Campaign gi saruk ama oina Thawal District Kaksing Block ki manung sana leiba Sangmaijin Gram Panchayat Swas Panchayat Septa gi thorom ngasi hodokre thorom asigi manung sana Gram Panchayat asigi ward number 10 gi mafam singda lamdu sengkhre ngasi pangthokiba thorongi matangda Gram Panchayat asigi pradhan Yumlembam Prem Kumar na haiki Gram Panchayat khudingda hokiba September 15 dagi October 2 phawba Swas Panchayat Septa gi thoram sing pangthoknaba Directorate of Rural Development and Panchayati Raj Manipur na khangalapagi matung ina amadi laikai lu nana thambagi pandamda lamtu sengbagi thoram asi pangthokpani Kasi tang kunngamapan asidagi hawjaraga apai October tang ani boba pangthokadaba adumba sanitation campaign asi ngasidagi koi hawjare
World Manipur Organization asi non political oiba organization ni organization asina issue based ta political credit loba activity tawbagi mahuta yamna samna Manipuri sing punsinana ba pandam dat ingkhat khibani haina organization asiki president L Babasana ngasi Manipur Press Club ta paumi singa unabada phongdokre L Babasana haike organization asi ing lisingani mapanda ingkhat khibani masina Manipur da natana India amadi foreign country da laiba Manipuri singi khongul liba ngambra haina yengjabaga loinana cultural heritage kanana ba honagani haike Taibangpan asida laiba thawai panba khudimona masagi manat ngakna hingnabaga loinana sahing jaba nongsa kai phawbanaso mapa mapudi kai khumnei mioibagi marakta su tongan tongan ba furup singnaso pathang puthangi satnabi ngakna mapa mapu singbui kai khumnei adubu satnabi thugaiduna ipa ipu khongnen nabangamadi Manipur gi chief minister o ibobi khaktane o ibobina jati amagi kai khumnaba ngakte ipa ipu monglai singbu karemnei ngami haiduna manat kanjaningba miyamgi kholau tasinade Mapanat mapunat jonthoppada karisuna sungde haina Sekta Village Development Committee ki serol amana hairi serol aduna hai umanglai bu Govindaji Temple Board ki makhada thamnabagi oithokloi bill ama puthokuna masagi praja sing phunanaba hananaba honari amadi namthanabagi sunam laingak ama satnaba honabada miyamgi mihut sing ibobina masin menduna sasan chalairi hairi New York ke Central Park da pangthokpa Global Citizen Festival yawbalakpa miya da Prime Minister Narendra Modi na India masung malem da naha singna ahongba porakpa ngamgani haina phongdokre minute 8 English da wa nganglaba matungda Prime Minister Modi na Sanskriti scripture ama pathoktuna malem da shanti thamnanaba haike loinana miyambu namaste haiduna taramna oki miyamna su hauna lauduna amadi khuba khuduna Modi da harau nungaiba phongdokhi Tongan tongan ba saisakpa singna isai sakpagi marak thatuna actor Hook Jackman na Modi bo sayolamba ama oina haurakkiba adudagi Gujarat ki chief minister oiraki matungda vote yana phangduna karaktuna India gi prime minister oirakibani haina masak takhi concert adubu TV laptops tablets amadi phone singda yengriba singda so prime minister Modi na namaste haiki open park amada naha singi marakta yawba phangbada ma yamna nungai haina Modi na phongdokhi Modi na haikibada nahadi tunggia sane makoina ngasi tawribaduna hayengi laibak lep kadawribani global citizen movement na lairaba muthatkani mioi punamakta education amasung basic sanitation pigani haiduna miyambu taramna oki India gi naha million chanipan nasu India da awanba porapada saruk yagani hainasu makhatana phongdokhi Maharashtra da Congress amasung Nationalist Congress Party Alliance na sahi taramanga sarkar paiklaba matungda Chief Minister Prithviraj Chavan na ngarang pham thadokhrabagi noma lairaga state aduda President's rule thambada cabinet na recommend tawkhre US ki khongsatta laikiba Prime Minister Narendra Modi ki mohta Home Minister Rajnath Singh na siar lawduna pangthokhiba Union Cabinet meeting na Maharashtra da President's rule thamnaba recommend tawkhi Maharashtra Assembly mikhal October 15 da pangthokadawribani Sarkar Paiminaramba NCP na Saugarpato Kibadagi Chief Minister Chavan na Pham Thadokhiba ado Governor C.H. Vidyasagar Rao na yakre Mathang thada pangthokadaba State Assembly mikhalda seat chani marifunipan da manaba seat yenaduna mikhal thenaminanaba amadi Sarkar Paiminanabagi tanja lairagana sahi mangagi tamda sahi tangkhai Chief Minister oinaba haiba wafamda dabi NCP na tawki seat yenabagi wafamda yanadabadagi sahi taramagi alliance adu kaikibani Supreme Court ki Chief Justice R.N. Lodhana ma ki tha taramari matam loiraduna ngarang pham thadokibadagi Justice Handoyala Datubo Supreme Court ki nifuni suba Chief Justice oina ngasi wasak lawkhre Rashtrapati Bhavan da pangthokpa thoidokpa thoram amada mapu President Pranab Mukherjee na aron bangakpagi thabak paibagi wasak lawhankhe Lising amasapan yangkhai gi December 18 da pokhiba Datu asi lising amasapan humpudra manga da Bangalore da advocate oirakhe Lising amasapan marifu humdoi dagi Karnataka High Court da case kaya leblakhe lising amasapan maifudra manga da Karnataka High Court ki judge sama oikhe Lising ani tareta Chhattisgarh High Court ki Chief Justice oiramlaga Kerala High Court ta transfer tawraki lising ani nipan da Supreme Court ki judge oirakhibani Bon phone lara bon sibu Devendra na minute amaga second mapanda knockout ohenduna maithiba pk Devendra masung bon phone na sanakibadu keji ni phumapan gi category dani Amaromda Olympic Games ki bronze medalist Mary Kom amadi boxer Laisram Sarita Sutar Desu Asian Games asigi boxer event ke semi final changkre ngasi sanakiba
फ्लाईवेट की नुपी की कैटेगरी मेरी कॉम ना मा की लंबा चाइना की सी हाइजुआन बो अहुम सिनोदा माइथी पी की अतोप केजी यांखई तरे तगी हुंफुगी लाइट वेट कैटेगरी सरिताना यूनगेरेल मंगोलिया बो पॉइंट अमदा माइथी पी की हौजिक फाउदा इंडिया की मेडल गोल्ड मरी सिल्वर मंगा ब्रॉन्ज कुनगा तरु पुन्ना कुंठा मंगा सुरे हौजिक अरोइबदा मरोइबा पाउ अमुहना इराबत निंगसिंग खुदोल तंबगी थौरम पांगथोख्रे सेफ मणिपुर पोनी हाइबसिदा अवेयरनेस प्रोसेसन रैली चत्रे देवेंद्र क्वार्टर फाइनल संख्रे लोइनना मेरीकॉम सरिताना सेमीफाइनल संख्रे ngasigidamakta di imes paudam pijabaloijare miyabu amuka hana khurumjare